Moreh Ahenba forcing Soidana Youhangani Minister. Government na Moreh chapchaba security force thamna bohona re. Mathau taba additional forcing su Soidana Youhangani haina. Minister T.S. Basanta Kumar Singhana phongdokre. DIPR ki conference hall da ngarang IPR Minister Dr. S. Ranjan Singh yauna pangthokiba pawgi mifam amada pawmi sing na hangba wahangi paw khumpiraduna Education Minister Basanta Kumar na hai Moreh da hanadagi police commando sing lay Hauzik force chaniro Moreh da laikre chapchaba forcing Moreh da thamnabagi thabak thoram laingak na lawre mathau taba additional force Moreh da Soidana Youhangani masigi damak laingak na tangai fadaba khongthang lakhutgane Minister na hai government asigi mathau de leiriba miyambu ngak selaga sogandana thambadune internet hanglaga masigi effect kari lakani haibase kanna monitor tawraga leire law and order improvement laklaba matamda adumak hangane athing basina section khudingmakta khudong sadaba kaya mayok nei haiba state government asu khangdaba natte internet thingliba si manipur pumbagi ne manipur legislative assembly gi mifam ase mahausana tha taruk leiraga phamme handaki tha asigi aroi bachayolda hairiba tha taruki matungda phamgadaba session adugi matamsu oire masigi damaksu tha asigi taraga taruk amasung taraga tareta phamnabagi process su haure hauzik parliament session su chathari banina asigumba issue lakpa matamda parliament su sathapam thokpa process satharaga tawpham thokpa sing tawi haibagi right signal su pininge session famba matamda group ama ani laktaduna community ama khaki representative ki damak famlaga aranba message ama chatkiba leigadra haibasu khanadaba yadi haina law and legislative affairs ki thausu puriba minister basanta na phongdokhe pawmi sing na hangba atopa wahangi pawkhum piraduna minister na hai hauzik lower class ge class haukraba matungda law and order gi phiba masi yenglaga higher class sing su lakliba chayol ani asigi manungda haunabagi thaurang di lei masigi damak process ti hauraga lei adumakpu class 9 dagi 12 fawbade mathang chayolda normal class haunaba sem saraga leire leiriba class 9 dagi na 12 fawbage school lising ani romase hangnaba thaurang tawbane masigi manungda school nifuga mari de relief camp amasung security force leiriba se khangdok lei hairiba school sing asigi relief camp sing sindoknaraga amasung security force sing lauthoklaga hairiba school sing asisu hangnaba thaurang tawri haina Minister Basanta Kumar na phongdokhe